Mayambu Kurumzari State Health Society National Health Mission Manipur ki sponsor makhada paring naina chathajara kliba talk show asida ai momoka salamna mayambu taramna okchari ngasi talk show asida pujara kliba topic asina Saans campaign social awareness and action to neutralize pneumonia successfully haiba hiramasigi matangdani loinena ngasi aikhogi studio da lengsin duna laibiriba expert asina Dr. Ayam Sylvia Devi State Nodal Officer, State Health Society, National Health Mission, Manipurni, Dr. Buhan Bamakta Taram Nokshari. Kurumzari. Dr. Ngasi Aquin Lokochari topic Shigadum, Marilena and Habiti, Sans campaign, Sekarino, Adokariki, the Makta Pantopano, Mike Pandam, Sekarino, Habido, Ahan with the Kangsahoke. Itamsege, Akogi Sans campaign, Haribase, social awareness and action to neutralize pneumonia successfully, having my full form seko. Hariba campaign as a pneumonia laina seko, angang 0 to 5 years sida akogi naba amadi sibagi changse manasu yamna ID yam wangna lay haitare pneumonia namaram oiraga topose aduna koina 14.3% gumba akogi under 5 ta sibagi changsida 14.3% sidi pneumonia namaram oiraga thohalli ko maram asina koina Saans campaign se Pangthokchabani aduga hairiba kainosi thengnanabagi damakta akogi Ministry of Health and Family Welfare Government of India na November 2019 da hairiba program ase launch tobikibani Sans campaign se aduga ngasaigi ina panjagiba angang naba pneumonia na maram oiraga naba amadi leitabase sigi changse handhananaba gidamakta pangthokpa program ni aduga ngasaigi pneumonia se koina ingba matam winter months da yamba thokalli ko aduga khogi low socio economic condition laiba sugumba da yamba thokalli aduna khoina khogi November month sidagi haujaraga khogi February loiba phauba pangthoi chahi haibedi 2019 dagi haujaraga adubu handaki oina khoi Manipur gi di January 24 ta akhoi Honorable Minister Health and Family Welfare Manipur na akhoi gi launch to bikre Saans campaign se aduga khoina February gi 28 phauba khoi chathajagani Sembodi tha mari pangthopo program ne base adu Dr. Marak thana khangzani ne khoi pneumonia se karino aduga angang se chahi kaya deni kaya bokta sigi pneumonia se thengna bage sima tang su khar khangjaw akhoi gi pneumonia haragadi koi lungs da infection tawbani ko infection tawbase koina viral oibe yai bacterial oibe yai aduga fungal oiba oibe yai ko aduna commonly organisms si height panjaba taragadi streptococcus pneumoniae aduga haemophilus influenzae haibase sina ayamba thohalli ko adagidi amuk akoina akogi angang sing hai tare ko maroina angang sing sida nauriba angang sing 0 to 5 years sida ne kogi koina focus tawjari se ko hairiba age group sida masagi oiba risk factor hai tare ko khara sudum leitaba nate angang se malnourished oiro ko adagidi congenital deformity gumba cleft lip cleft palate gumba laiba asugumba underweight oiba angang sing ko sugumba da su hena haidi chance wangi ko aduna khogi program sigi pandam khara thamjarabada khoi ngasai gi angang sing sida ina mangda su panjagre angang sing sida pneumonia ne naba amadi pneumonia ne maram oiraga leitabagi chance handahanna gi damaktani ko campaign se aduna akhogi pikliba angang sing sida akogi kai haitare na danaba ko adegidi nara akanda su akogi athuba matam da detect tobiraga matam jana koi treatment tobi horaga khudong thiba sidagi ngak thokpa aduna campaign sigi manung sida khoina tawjari se maruoina akogi communication campaign mayam da khoi khanghanba ko pneumonia se karino adegi pneumonia se nara kandidi kamai tawni kamai na ngak thokani kaina haiba ko sigi communication campaign sima tawjagani adegi di khoigi revised treatment protocol haina pneumonia se nara kanda angang sing se khoina kamai na treatment pigani kaina haiba khoigi guideline ministry dagi pira aga ko sigi treatment protocol se uniform oina thamba hai tare ko revise tawraba treatment protocol se adegi di mo khoina skill based capacity building haina
ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯐꯦꯁꯤꯂꯤꯇꯤꯒꯤ ꯍꯦꯜꯊ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯦꯜꯊ ꯀꯦꯌꯔ ꯄ꯭ꯔꯣꯚꯥꯏꯗꯔꯁꯤꯡ ꯀꯣ ꯁꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯃꯣꯅꯤꯌꯥꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯀꯦꯝꯄꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯅꯤꯃꯣꯅꯤꯌꯥꯁꯤ ꯇꯧꯔꯒꯗꯤ ꯀꯔꯤ ꯀꯔꯤ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯒꯅꯤ ꯀꯃꯥꯏꯅ ꯄ꯭ꯔꯤꯚꯦꯟ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯁꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯒ ꯀꯣ ꯈꯪꯍꯟꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯦꯜꯊ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯏꯀ꯭ꯋꯤꯞ ꯇꯧꯔꯒ ꯊꯝꯕ ꯅꯤꯃꯣꯅꯤꯌꯥ ꯀꯦꯁ ꯑꯃ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯀꯥꯏꯅ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯋꯦꯔꯅꯦꯁꯁꯤꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯃꯇꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟꯠꯂꯥꯏꯟ ꯋꯥꯔꯀꯔꯁꯤꯡꯁꯤꯗꯁꯨ ꯀꯃꯥꯏꯅ ꯗꯤꯇꯦꯛ ꯇꯧꯒꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯄꯦꯔꯦꯟꯁꯁꯤꯡꯁꯤꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯅ ꯄꯦꯔꯦꯟꯁꯁꯤꯡꯁꯤꯗ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯤꯃꯣꯅꯤꯌꯥ ꯆꯤꯡꯅꯕ ꯌꯥꯏ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯗꯦꯟꯖꯔ ꯁꯥꯏꯟꯒꯨꯝꯕ ꯂꯩꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯀꯗꯥꯏꯗ ꯄꯨꯕ ꯈꯣꯠꯄ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯑꯋꯦꯔꯅꯦꯁꯁꯦ ꯄꯤꯖꯕꯅꯤꯀꯣ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯈꯨꯗꯛꯇ ꯍꯥꯏꯗꯤ ꯅꯧꯔꯤꯉꯩꯗ ꯈꯪꯍꯧꯔꯒꯗꯤ ꯌꯥꯝꯅ ꯁꯤꯚꯤꯌꯔ ꯀꯦꯁ ꯁꯤꯚꯤꯌꯔ ꯅꯤꯃꯣꯅꯤꯌꯥꯗꯨ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯂꯥꯏꯅ ꯉꯥꯛꯊꯣꯛꯄ ꯂꯥꯏꯅ ꯉꯝꯍꯧꯅꯕ ꯍꯣꯏ ꯍꯣꯏ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯔꯒꯀꯣ ꯐꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯀꯔꯤ ꯀꯔꯤ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯤꯃꯣꯅꯤꯌꯥꯁꯦ ꯅꯥꯗꯅꯕ ꯍꯥꯏꯕꯗꯨꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯦꯋꯦꯔꯅꯦꯁ ꯄꯤꯖꯕ ꯑꯗꯣ ꯗꯣꯛꯇꯔ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯅꯤꯃꯣꯅꯤꯌꯥꯁꯦ ꯁꯤꯁꯦ ꯑꯉꯥꯡꯁꯤꯡꯗ ꯅꯥꯍꯜꯂꯛꯄꯁꯦ ꯃꯥꯒꯤ ꯊꯣꯛꯍꯜꯂꯛꯄ ꯌꯥꯕꯒꯤ ꯀꯣꯖꯦꯁꯁꯦ ꯁꯤꯁꯤꯗꯤ ꯀꯩꯅꯒ ꯑꯣꯏꯕꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯏꯟ ꯑꯦꯟ ꯁꯤꯝꯇꯝꯁꯤꯅ ꯀꯃꯥꯏꯅ ꯈꯪꯒꯗꯒꯦ ꯑꯗꯨꯁꯨ ꯍꯣꯏ ꯈꯪꯖꯕ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯂꯪ ꯏꯟꯐꯦꯛꯁꯟꯅꯦ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯂꯪ ꯏꯟꯐꯦꯛꯁꯟꯁꯦ ꯕꯦꯛꯇꯤꯔꯤꯌꯥꯅ ꯊꯣꯛꯍꯟꯕ ꯌꯥꯏ ꯚꯥꯏꯔꯦꯜ ꯊꯣꯛꯍꯟꯕ ꯌꯥꯏ ꯀꯣ ꯐꯪꯒꯜꯅ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯪꯁꯤꯗ ꯑꯦꯅꯥꯇꯣꯃꯤ ꯈꯤꯇꯪ ꯄꯟꯖꯔꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯡꯀꯤꯌꯣꯜꯁ ꯂꯩꯕꯁꯤꯗ ꯃꯇꯣꯟꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯔ ꯁꯦꯛꯁ ꯍꯥꯏꯅ ꯑꯃ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯜꯚꯤꯌꯣꯂꯥꯏ ꯍꯥꯏꯅꯁꯨ ꯈꯪꯅꯩꯀꯣ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯪꯁꯟꯁꯤꯅ ꯀꯣ ꯐꯪꯁꯟꯁꯤ ꯈꯤꯇꯪ ꯄꯟꯖꯒꯦ ꯐꯪꯁꯟꯁꯤꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯤꯖꯦꯟꯁꯦ ꯕ꯭ꯂꯗꯇ ꯄꯤꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯣꯜ ꯕꯣꯗꯤ ꯇꯤꯁꯨꯁꯤꯡꯁꯤꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯁꯦ ꯑꯃꯨꯛ ꯂꯧꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯁꯤꯒꯤ ꯃꯦꯀꯥꯅꯤꯖꯝꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯁꯤꯁꯤꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥꯁꯤꯅ ꯅꯥ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯦꯌꯔ ꯁꯦꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯐ꯭ꯂꯨꯏꯗ ꯑꯦꯀꯨꯃꯨꯂꯦꯠ ꯇꯧꯕꯀꯣ ꯄꯁꯀꯨꯝꯕ ꯂꯩꯕ ꯁꯤꯁꯤꯅ ꯇꯧꯔꯒ ꯑꯦꯌꯔ ꯁꯦꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯂꯤꯗꯤꯐꯥꯏ ꯇꯧꯈ꯭ꯔꯀꯥꯟꯗ ꯁꯣꯝꯗ ꯁꯣꯔ ꯍꯣꯟꯕ ꯋꯥꯕ ꯈꯣꯠꯄ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯄꯣꯛꯁꯤꯌꯥꯒ ꯊꯣꯛꯑꯀꯥꯟꯗ ꯑꯗꯨꯅ ꯃꯇꯝ ꯆꯥꯅ ꯏꯟꯇꯔꯚꯦꯟꯁꯟ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯄꯣꯛꯁꯤꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯅꯠꯇ꯭ꯔꯒ ꯁꯦꯞꯇꯤꯁꯤꯃꯤꯌꯥ ꯆꯠꯄ ꯁꯦꯞꯁꯤꯁꯀꯨꯝꯕꯀꯣ ꯑꯗꯨ ꯇꯧꯔꯒ ꯍꯥꯏꯗꯤ ꯈꯨꯗꯣꯡꯊꯤꯕꯁꯦ ꯊꯣꯛꯀꯗꯣꯏꯅꯦꯕ ꯃꯥꯒꯤ ꯑꯗꯨꯅ ꯁ꯭ꯇꯦꯖꯀꯨꯝꯕꯗꯤ ꯂꯩꯕ꯭ꯔꯥ ꯑꯗꯨꯁꯨ ꯈꯪꯖꯍꯧꯒꯦꯅꯤ ꯍꯣꯏ ꯁꯤꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯖ ꯍꯥꯏꯔꯒꯗꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤꯗꯤ ꯁꯤꯚꯤꯌꯔ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯂꯩꯔꯦ ꯑꯗꯒꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯅꯠꯇꯕ ꯆꯨꯝꯅꯒꯤ ꯀꯃꯟ ꯀꯣꯜꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯁꯥꯏꯟꯁ ꯑꯦꯟ ꯁꯤꯝꯇꯝꯁꯦ ꯁꯤꯒꯤꯁꯤꯗ ꯑꯩ ꯈꯤꯇꯪ ꯄꯟꯖꯔꯝꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯅ ꯂꯣꯛꯁꯦ ꯈꯨꯔꯕ ꯀꯣ ꯑꯗꯒꯤ ꯐꯤꯚꯔ ꯂꯩꯔꯕ ꯑꯗꯒꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯆꯦꯁ ꯏꯟꯗ꯭ꯔꯣꯋꯤꯡ ꯍꯥꯏꯅ ꯁꯣꯔ ꯍꯣꯟꯕꯗ ꯑꯩꯈꯣꯏꯒꯤ ꯊꯕꯥꯛꯁꯤꯗ ꯀꯨꯠꯁꯟꯕꯗꯣ ꯎꯕꯤꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒꯤꯗꯨ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅ꯭ꯌꯨꯃꯣꯅꯤꯌꯥꯅꯦꯅ ꯂꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯐꯤꯚꯔ ꯂꯩꯕ ꯌꯥꯏ 37.5 ꯗꯤꯒ꯭ꯔꯤ ꯑꯕꯞ ꯁꯦꯜꯁꯤꯌꯁ ꯑꯕꯞ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ 35.5 ꯕꯤꯂꯣ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯁꯤꯡꯁꯦ ꯇꯧꯔꯒꯗꯤ ꯑꯉꯥꯡꯗꯣ ꯑꯗꯒꯤꯗꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯇꯟ ꯇꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯂꯦꯡꯉꯀꯥꯟꯗꯁꯨ ꯀꯩꯅꯣ ꯇꯧꯕ ꯀꯣ ꯍꯥꯏꯗꯤ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯋꯥꯕꯒꯤ ꯀꯩꯅꯣꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯕꯤꯒꯅꯤꯀꯣ ꯑꯗꯨꯅ ꯁꯤꯁꯤꯡꯁꯦ ꯊꯣꯛꯄ ꯌꯥꯏ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯀꯣ ꯑꯩꯈꯣꯏ ꯑꯁꯥꯁꯤꯡ ꯑꯣꯏꯔꯣ ꯄꯦꯔꯦꯟꯁꯁꯤꯡꯅ ꯑꯣꯏꯔꯣ ꯑꯉꯥꯡꯁꯦ ꯂꯣꯛ ꯈꯨꯔꯦ ꯁꯣꯔ ꯍꯣꯟꯕꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯕꯥꯛꯇ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯟꯇꯔꯀꯣꯁꯇꯦꯜ ꯀꯩꯅꯣꯁꯦ ꯁꯤꯗ ꯏꯟꯗ꯭ꯔꯣꯋꯤꯡ ꯂꯩꯕ ꯉꯁꯥꯏꯒꯤ ꯀꯨꯠꯁꯟꯕ ꯂꯩꯕ ꯁꯣꯔ ꯍꯣꯡꯕꯗ ꯀꯨꯠꯄꯗꯣ ꯑꯗꯨꯝꯕ ꯂꯩꯔꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯐꯤꯚꯔꯒꯁꯦ ꯂꯩꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯂꯧꯕꯤꯕꯀꯣ ꯈꯨꯗꯛꯇ ꯃꯅꯥꯛ ꯅꯛꯄ ꯐꯦꯁꯤꯂꯤꯇꯤꯗ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯂꯧꯕꯤꯕ ꯑꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯗꯣ ꯗꯣꯛꯇꯔ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯅ ꯅ꯭ꯌꯨꯃꯣꯅꯤꯌꯥꯁꯦ ꯅꯥꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯃꯥꯅ ꯆꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯆꯤꯟꯖꯥꯛꯁꯦ ꯁꯤ ꯑꯗꯨꯒꯨꯝꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯕ꯭ꯔꯦꯁ ꯐꯤꯗꯤꯡ ꯇꯧꯔꯤꯕ ꯑꯉꯥꯡ ꯑꯣꯏꯔꯒꯗꯤ ꯕ꯭ꯔꯦꯁ ꯐꯤꯗꯤꯡꯗꯣ ꯑꯗꯨꯝ ꯇꯧꯕꯤꯕ ꯑꯗꯒꯤ ꯆꯥꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯄꯤꯛꯏꯕ
ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ 6 months ꯐꯥꯎꯕ exclusive breastfeeding ꯍꯥꯏꯅ ꯇꯧꯋꯤꯗꯅꯀꯣ ꯑꯇꯩ ꯑꯇꯩ ꯆꯤꯟꯖꯥꯛ ꯀꯩꯁꯨ ꯄꯤꯖꯗꯦꯗꯅ ꯑꯗꯨꯅ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯥꯏ breastfeedingꯁꯦ ꯐꯖꯅ ꯇꯧꯕꯤꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯅꯤꯃꯣꯅꯤꯌꯥꯗ risk factorꯗ malnutrition ꯍꯥꯏꯅ ꯑꯃ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯏꯗꯨꯅ ꯑꯩꯈꯣꯏꯅ ꯆꯤꯟꯖꯥꯛ ꯋꯥꯠꯄ ꯀꯣ ꯑꯗꯒꯤꯗꯤ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯍꯣꯔꯦꯟ ꯀꯩꯅꯣꯗ ꯂꯥꯛꯆꯒꯦ protection prevention ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯂꯥꯛꯆꯒꯦꯀꯣ ꯑꯗꯨꯅ feedingꯗꯤ ꯐꯖꯅ ꯇꯧꯕꯤꯕ ꯑꯗꯒꯤꯗꯤ 6 monthsꯇ ꯀꯤ ꯃꯇꯨꯡꯗꯗꯤ breastfeeding ꯇꯧꯅ ꯑꯩꯈꯣꯏꯅ complementary feeding ꯍꯥꯞꯄꯤꯗꯅꯀꯣ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗꯁꯨ ꯅꯥꯕ ꯑꯉꯥꯡ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯄꯤꯖꯐꯝ ꯊꯣꯛꯄ ꯍꯥꯏꯗꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯤꯌꯁ ꯗꯥꯏꯠꯁꯦ ꯑꯗꯨꯝ ꯄꯤꯖꯕꯤꯕ ꯌꯥꯏꯌꯦꯕ ꯑꯗꯨꯝ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯄꯤꯖꯕꯤꯒꯗꯧꯕꯅꯤ ꯍꯥꯏꯕꯗꯤ ꯃꯁꯥꯗꯣ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯦꯝꯄꯦꯟꯁꯦ ꯁꯤꯁꯤꯗꯤ ꯃꯌꯥꯝꯁꯤꯗ ꯑꯋꯥꯔꯅꯦꯁꯄꯨꯗꯤ ꯄꯤꯒꯗꯣꯏꯅꯦꯁꯨ ꯍꯥꯏꯕꯤꯔꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯩꯀꯩꯁꯤꯗꯤ ꯃꯌꯥꯝꯁꯤꯗꯗꯤ ꯀꯃꯥꯏꯅ ꯐꯪꯍꯟꯕ ꯌꯥꯒꯗꯒꯦ ꯀꯃꯥꯏꯅ ꯃꯤꯆꯝ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯀꯦꯝꯄꯦꯟꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯀꯃꯥꯏꯅ ꯂꯧꯕ ꯌꯥꯒꯗꯒꯦ ꯑꯗꯨꯁꯨ ꯈꯪꯖꯧ ꯀꯦꯝꯄꯦꯟꯁꯤꯒꯤ ꯍꯥꯏꯕꯗꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯤ ꯅꯤꯃꯣꯅꯤꯌꯥꯒꯤ ꯃꯇꯥꯡꯗ ꯈꯪꯕꯁꯦꯀꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯣꯏꯅꯕ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯌꯥꯝꯁꯦ ꯇ꯭ꯔꯦꯅꯤꯡ ꯂꯣꯏ ꯄꯤꯖꯈꯔꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔꯁ ꯀꯣ ꯑꯗꯒꯤ ꯁ꯭ꯇꯥꯐ ꯅꯔꯁ ꯄꯤꯗꯤꯌꯥꯇ꯭ꯔꯤಷꯤꯌꯟꯁ ꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯖꯈꯔꯦ ꯃꯣꯏꯁꯤꯅ ꯑꯃꯨꯛ ꯃꯥꯁꯇꯔ ꯇ꯭ꯔꯦꯅꯔ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯂ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯇ꯭ꯔꯦꯅꯤꯡ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯀꯩꯅꯣꯗ block level training ko si loina mathang pibasu hongnabasu yaukhre ko aduga haji ongoing oiri ko adegi di amuk akoina sigi se tauraga akoigi village health nutrition and sanitation haiba pangtho iko nutrition and sanitation day haba ko sigi kaino sida campaign manung sida hairiba akoigi sigi VHSND se sida su akoina pneumonia gi matang da akoigi kaini topic ama oiraga awareness pibiba akoigi parents sing da haitare ko kagino da angang sing se parents sing se loina doine ba ade angang sina smai tawga AC oiba yai haibagi khangna na bagi da ado awareness campaign se so khoi chathajari ko aduga khoina ngasai gi akoigi sisu dum awareness pibagi kaino amadi oire ko adumai tawdana adegi di health facility sing da akoina pneumonia na ba angang ama lakpada akoina treatment tawbada changba haitare ko akoigi antibiotic mata hairo oxygen mata hairo si myam se loina ba kano tawna laina na ba dumaina haitare ko dumaina sinjaba yengbagi khudong jaba se manak nakpa akoigi health facility da satpiraga dumaina degidi dududa dum haidi ngasai gi pneumonia si oiraga ngasai severe pneumonia oidringai da oitaraga di akoina treatment se antibiotic kai ka piraga dum yabagi stage oibra natraga hospitalize tawga oxygen piba natraga leidana ko dum mayam do yengaga higher level da bu kano bu tawre refer bu tawre mabu tawre adumaina di treatment tawna na bagi hoi kaino sisu leijai haitar sigi sans campaign sigi manung channa ne ba leidoi manung channa ne ba koina haidi hana so dum dip udi leiraga su sigi sida hena kaino hakchanna haitar campaign manung sida adumaina tawjaba aduga doctor huziki campaign manung sida kai kai thodang lobbi ka dori bano habdasu khangja ho program oina pangthok ka dori ba haibadi mayam da pi ga dori ba thoram singse sidi kai kai tawgadage do adune haji haijari se akoina maru oina awareness piba ko akoigi social media da khangde dagi akoigi hairiba kano electronic media da print media da koina awareness pizaba se pneumonia se karino adegi di pneumonia se kamaina ngak thokani adegi pneumonia se nare hai se khoi kamaina khangani kana haiba nara kanda di khoi kamaina kadai da satkani ko kari tawgani kana haraga angang se nare so honba se ware lai hau tawre haraga khoina dum laithok bidaba ko adum khudakta manak nakpa kano institute amada health facility amada pubiraga doctor ga tanabiraga matam sana treatment tawbiba sugum sisu sigi paujin sisu pizaba haitare ko adegi nga saina panjagi ba khoigi khoigi health kano singse health service provider singse khoina training piraga khoina ka haitare kai tawni khoni kaina haiba adangang singse la aga na khoina kamaina kano yengani khotkani kari treatment pi gani kaina haiba adegi khoigi nga saigi treatment protocol revise tawba treatment protocol se khoina mawangai de haubadagi hauna khoise kano tawraga health facilities sing da khoigi doctor singi kano oina na ba dum thelaga kholaga su dum thamjabani poster sing se ko adumaina tawba
ꯑꯁꯤꯅꯆꯤꯡꯕꯁꯤꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟꯠꯂꯥꯏꯟ ꯋꯥꯔꯀꯔꯁꯤꯡꯁꯤꯗꯁꯨ ꯀꯃꯥꯏꯅ ꯗꯤꯇꯦꯛ ꯇꯧꯒꯅꯤ ꯃꯣꯏꯗ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯕ ꯚꯤꯂꯦꯖ ꯍꯦꯜꯊ ꯁꯦꯅꯤꯇꯦꯁꯟ ꯑꯦꯟ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯗꯦꯁꯦ ꯁꯤꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯔꯅꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ANMꯁꯤꯡ ꯑꯗꯒꯤ ꯑꯁꯥ ꯑꯗꯒꯤ ꯃꯣꯏꯁꯤꯡꯁꯤꯅ ꯑꯦꯝꯑꯣꯁꯨ ꯌꯥꯎꯋꯤ ꯃꯔꯛꯇꯗꯤꯀꯣ ꯃꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯚꯦꯟꯁꯟꯗ ꯑꯃꯨꯛ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯅꯥꯍꯜꯂꯣꯏꯗꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯁꯤꯒꯨꯝꯕꯁꯤꯁꯨ ꯄꯥꯎꯖꯦꯜ ꯄꯤꯖꯕꯀꯣ ꯑꯁꯤꯗꯁꯨ ꯑꯩ ꯈꯤꯇꯪ ꯄꯟꯖꯔꯝꯒꯦ ꯀꯃꯥꯏꯅ ꯅꯥꯍꯜꯂꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯦ ꯂꯨꯝꯅ ꯊꯝꯕꯤꯕ ꯂꯨꯝꯅ ꯊꯝꯕꯤꯔꯒ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯐꯤꯗꯤꯡ ꯐꯖꯅ ꯃꯥꯜꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯇꯧꯔꯒꯗꯤ ꯑꯃꯨꯛ ꯇꯧꯋꯤ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯍꯦꯛ ꯄꯣꯛꯄꯒ ꯑꯩꯈꯣꯏꯗꯤ ꯑꯔꯂꯤ ꯏꯅꯤꯁꯤꯌꯦꯁꯟ ꯑꯣꯐ ꯕ꯭ꯔꯦꯁ ꯐꯤꯗꯤꯡ ꯍꯥꯏꯅ 6 monthsꯀꯤ ꯑꯦꯛꯁꯀ꯭ꯂꯨꯁꯤቭ ꯕ꯭ꯔꯦꯁ ꯐꯤꯗꯤꯡꯁꯦ ꯇꯧꯕꯤꯕꯀꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯑꯩꯅ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯕ꯭ꯔꯦꯁ ꯐꯤꯗꯤꯡꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯌꯥꯏ ꯑꯞ ꯇꯨ 24 months ꯑꯣꯔ ꯕꯤꯌꯣꯟ ꯍꯥꯏꯀꯣ ꯆꯍꯤ ꯑꯅꯤꯗꯒꯤ ꯍꯦꯟꯕ ꯐꯥꯎꯕꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯊꯛꯄ ꯌꯥꯏ ꯑꯗꯨꯒ 6 monthsꯇꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯠꯁꯦ ꯕ꯭ꯔꯦꯁ ꯃꯤꯜꯛꯁꯤꯅꯗꯤ ꯑꯗꯨꯝ ꯀꯣꯟꯅꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯐꯤꯠꯁꯦ ꯍꯥꯞꯄꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯐꯤꯠꯁꯤꯁꯨ ꯐꯖꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯦꯖ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯍꯥꯏꯗꯤ ꯆꯥꯟꯅꯕꯁꯦ ꯑꯗꯨꯝ ꯄꯤꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯩꯈꯨꯁꯦꯀꯣ ꯑꯩꯈꯣꯏ ꯍꯥꯎꯁ ꯍꯣꯜ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯗ ꯁꯤꯡ ꯊꯥꯕꯒꯨꯝꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯐꯨ ꯀꯣꯜꯒꯨꯝꯕ ꯊꯥꯕ ꯂꯩꯗꯥꯏꯅꯦꯀꯣ ꯃꯩꯇꯥꯟꯒꯨꯝꯕ ꯃꯩꯈꯨ ꯊꯣꯛꯄꯁꯦ ꯁꯤꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯤꯃꯣꯅꯤꯌꯥ ꯊꯣꯛꯍꯟꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯚꯦꯟꯇꯤꯂꯦꯁꯟ ꯐꯖꯅ ꯇꯧꯕꯤꯕ ꯑꯗꯒꯤ ꯁꯣꯔ ꯁꯤꯒꯨꯝꯕ ꯃꯩꯈꯨ ꯍꯣꯟꯖꯟꯕꯗ ꯌꯥꯎꯈ꯭ꯔꯒ ꯌꯥꯎꯈ꯭ꯔꯒꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯩꯈꯨ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯕꯤꯗꯕ ꯑꯗꯨꯒ ꯔꯨꯝꯗꯣ ꯋꯦꯜ ꯚꯦꯟꯇꯤꯂꯦꯇꯦꯠ ꯑꯣꯏꯍꯟꯕꯤꯕꯀꯣ ꯁꯤꯒꯨꯝꯕꯁꯤꯁꯨ ꯁꯤꯅꯁꯨ ꯉꯥꯛꯊꯣꯛꯄꯗ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯍꯥꯏꯖꯤꯟ ꯑꯦꯟ ꯁꯦꯅꯤꯇꯦꯁꯟ ꯀꯣ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯥ ꯍꯥꯝꯕꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯤꯕ ꯁꯤ ꯐꯖꯅ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯕ ꯅꯥꯟꯕ ꯁꯤꯃꯛꯇꯕꯨ ꯑꯗꯨꯝ ꯑꯐꯕꯗꯤ ꯂꯣꯏ ꯑꯣꯏꯗꯅꯀꯣ ꯑꯗꯒꯤ ꯈꯨꯠꯁꯥꯁꯤꯗꯒꯤꯁꯨ ꯃꯍꯤꯛꯁꯤꯡꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯔꯦꯁꯄꯤꯔꯦꯇꯔꯤ ꯇ꯭ꯔꯦꯛ ꯏꯟꯐꯦꯛꯁꯟ ꯑꯃ ꯑꯣꯏ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯈꯨꯠꯁꯥꯁꯤ ꯗꯒꯤ ꯁꯨꯝ ꯑꯗꯨꯝ ꯊꯣꯛꯍꯜꯂꯤꯗꯅꯀꯣ ꯑꯗꯨꯅ ꯈꯨꯠꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯂꯨꯕ ꯅꯥꯟꯕ ꯁꯤꯁꯨ ꯑꯗꯨꯝ ꯃꯔꯨ ꯑꯣꯏꯌꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥꯁꯦ ꯉꯥꯛꯊꯣꯛꯄꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯥꯟꯁ ꯀꯦꯝꯄꯦꯟꯁꯦ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯅꯕ ꯍꯥꯏꯕꯗꯤ ꯈꯨꯡꯒꯪꯒꯤ ꯃꯐꯝꯁꯤꯡꯁꯤꯗꯗꯤ ꯑꯁꯥ ꯋꯥꯀꯔꯁꯤꯡꯁꯤꯅ ꯍꯦꯟꯅ ꯆꯥꯎꯅ ꯊꯧꯗꯥꯡꯁꯦ ꯂꯧꯕꯤꯒꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯗꯨꯗ ꯍꯧꯖꯤꯛꯀꯤ ꯑꯁꯥ ANM ꯍꯣꯏ ꯃꯣꯏꯈꯩꯁꯤꯅ ꯑꯃꯨꯛ ꯂꯧꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯀꯦꯝꯄꯦꯟ ꯃꯅꯨꯡꯁꯤꯗ ꯑꯉꯥꯡꯁꯦ ꯅꯤꯃꯣꯅꯤꯌꯥ ꯅꯥꯕꯁꯦ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯕꯤ ꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟꯒꯨꯝꯕ ꯀꯩꯀꯩꯁꯦ ꯐ꯭ꯔꯤꯗ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯁꯨ ꯈꯔ ꯈꯪꯖꯍꯧꯋꯤ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯐꯦꯁꯤꯂꯤꯇꯤꯗꯀꯣ ꯒꯚꯔꯟꯃꯦꯟꯒꯤ ꯍꯦꯜꯊ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯁꯤꯗ ꯆꯠꯄꯤꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯐꯪꯕꯤꯒꯗꯣꯏꯅꯦ ꯈꯨꯗꯣꯡꯆꯥꯕꯁꯦ ꯐꯪꯗꯣꯏꯅꯦꯕ ꯑꯍꯣꯏ ꯑꯗꯨꯒ ꯃꯦꯝꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥꯁꯦ ꯁꯤꯗꯩ ꯉꯥꯛꯊꯣꯛꯅꯕ ꯚꯦꯛꯁꯤꯅꯦꯁꯟꯒꯨꯝꯕꯗꯤ ꯂꯩꯕ꯭ꯔꯥ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯖꯧ ꯍꯣꯏ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯅꯤꯃꯣꯅꯤꯌꯥꯁꯦ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯚꯦꯛꯁꯤꯟ ꯈꯔ ꯂꯩꯖꯩꯀꯣ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯦꯝꯄꯦꯟ ꯃꯅꯨꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯃꯣꯀꯣꯀꯜ ꯀꯟꯖꯨꯒꯦꯠ ꯚꯦꯛꯁꯤꯟ ꯍꯥꯏꯅ PCV ꯚꯦꯛꯁꯤꯟ ꯍꯥꯏꯅ ꯑꯃ ꯂꯩꯖꯩꯀꯣ ꯁꯤꯒꯤ ꯚꯦꯛꯁꯤꯟꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯅ ꯊꯥ 3 ꯀꯣ ꯊꯥ 14 ꯐꯥꯔꯁ ꯑꯦꯟ ꯁꯦꯀꯦꯟ ꯗꯣꯁ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯕꯨꯁꯇꯔꯁꯤꯅ ꯑꯩꯈꯣꯏꯅ 9 months ꯄꯤꯕꯅꯦꯕꯀꯣ ꯁꯤꯒꯤ ꯚꯦꯛꯁꯤꯟꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯕꯒꯤ ꯑꯦꯋꯦꯔꯅꯦꯁꯁꯨ ꯄꯤꯖꯕ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯤꯗ꯭ꯌꯨꯜꯁꯦ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗꯁꯨ ꯑꯗꯨꯝ ꯀꯦꯝꯄꯦꯟ ꯃꯅꯨꯡꯁꯤꯗꯁꯨ ꯑꯗꯨꯝ ꯀꯦꯝꯄꯦꯟ ꯁꯤꯖꯤꯟꯅꯩ ꯃꯅꯨꯡꯁꯤꯗ ꯃꯥꯒꯤ ꯁꯤꯗ꯭ꯌꯨꯜꯁꯦ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯅꯤ ꯀꯥꯞꯊꯣꯛꯍꯧꯕ ꯀꯥꯞꯊꯣꯛꯄꯤꯕꯀꯣ ꯑꯁꯤꯃ ꯂꯩꯖꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯖꯜꯁ ꯚꯦꯛꯁꯤꯟ ꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯁꯤꯁ ꯍꯥꯏꯅ ꯂꯩꯀꯣ ꯁꯤꯒꯤ ꯚꯦꯛꯁꯤꯟꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯤꯃꯣꯅꯤꯌꯥꯁꯦ ꯉꯥꯛꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕ ꯚꯦꯛꯁꯤꯟꯁꯤꯡꯅꯦ ꯑꯩ ꯊꯝꯖꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯚꯦꯛꯁꯤꯟꯁꯤꯡꯁꯤꯒꯤ ꯀꯥꯞꯄꯒꯤꯁꯤꯗꯤ ꯑꯗꯨꯝ ꯆꯍꯤ ꯑꯉꯥꯡꯁꯤꯅ ꯆꯍꯤ ꯑꯃꯐꯥꯎꯒꯤ ꯑꯗꯨꯒꯤꯗꯤ ꯃꯥꯒꯤ ꯁꯤꯗ꯭ꯌꯨꯜ ꯑꯗꯨꯝ ꯂꯩꯖꯔꯦꯀꯣ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯕ PCVꯒꯤꯁꯤꯁꯨ ꯂꯩꯖꯔꯦ ꯃꯤꯖꯜꯁ ꯚꯦꯛꯁꯤꯟꯒꯤꯁꯨ ꯑꯩꯈꯣꯏ ꯁꯤꯗ꯭ꯌꯨꯜ ꯑꯗꯨꯝ ꯂꯩꯖꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯦꯝꯄꯦꯟ ꯃꯅꯨꯡꯁꯤꯗ ꯁꯤꯒꯤꯁꯤꯡꯁꯦ ꯇꯉꯥꯏ ꯐꯗꯅ ꯀꯥꯞꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯤ ꯅꯠꯆꯗꯕ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯀꯥꯞꯊꯣꯛꯅꯅꯕꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯦꯋꯦꯔꯅꯦꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯁꯤꯡꯁꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯏ ꯉꯁꯥꯏ ꯑꯩꯅ ꯄꯟꯖꯈꯤꯕ ꯁꯤꯗ꯭ꯌꯨꯜ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗꯁꯨ ꯑꯗꯨꯝ
ꯑꯗꯨꯝ ꯀꯥꯞꯄꯁꯦ ꯀꯥꯞꯄ ꯌꯥꯏ ꯌꯥꯗꯣꯏꯅꯦ ꯌꯥꯅꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯉꯦ ꯍꯧꯖꯤꯛꯀꯤ ꯅꯤꯃꯣꯅꯤꯌꯥꯁꯤꯒꯤ ꯃꯥꯒꯤ ꯗꯦꯟꯖꯔ ꯁꯥꯏꯟ ꯈꯔ ꯂꯩꯕ ꯑꯗꯨꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯈꯪꯖꯍꯧꯒꯦ ꯌꯥꯏꯌꯦ ꯑꯩ ꯊꯝꯖꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯗꯦꯟꯖꯔ ꯁꯥꯏꯟ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯅ ꯊꯛꯑꯣ ꯆꯥꯛꯑꯣ ꯍꯥꯏꯕ ꯌꯥꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯌꯥꯡ ꯆꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯀꯟꯚꯜꯁꯟ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯨ ꯁꯤ ꯇꯧꯔꯛꯄ ꯑꯗꯒꯤꯗꯤ ꯐꯥꯁ ꯕ꯭ꯔꯤꯗꯤꯡ ꯁꯣꯔꯁꯦ ꯌꯥꯝꯅ ꯊꯨꯅ ꯊꯨꯅ ꯍꯣꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯁꯣꯔꯁꯦ ꯊꯨꯅ ꯊꯨꯅ ꯍꯣꯜꯂꯦ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯗꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯑꯣꯏ ꯍꯥꯏꯕꯁꯦ ꯍꯥꯏꯒꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯈꯤꯇꯪ ꯊꯝꯖꯔꯝꯒꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯅ ꯊꯥ 2ꯒꯤ ꯃꯈꯥꯗ ꯑꯣꯏꯔꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯕ꯭ꯔꯤꯗꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ 60 per minute ꯌꯧꯔꯕ ꯑꯗꯨꯗꯒꯤ ꯍꯦꯜꯂꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯗꯦꯟꯖꯔ ꯁꯥꯏꯟꯅꯦꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯉꯥꯡ ꯊꯥ 2ꯗꯒꯤꯅ ꯊꯥ 19 ꯐꯥꯎꯕꯒꯤꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯃꯨꯛ 50 per minute ꯀꯣ ꯑꯣꯏꯔꯕ ꯑꯗꯒꯤ ꯑꯗꯨꯗꯒꯤ ꯍꯦꯜꯂꯕ ꯑꯗꯒꯤ 50 per minute ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯁꯤꯁꯨ ꯗꯦꯟꯖꯔ ꯁꯥꯏꯟꯅꯦꯅ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ 1 to 5 yearsꯇ 40 per minute ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥꯒꯤ ꯗꯦꯟꯖꯔ ꯁꯥꯏꯟꯅꯦꯅ ꯍꯥꯏꯗꯣꯏꯅꯤ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯥꯛꯇ ꯏꯟꯗ꯭ꯔꯣꯋꯤꯡ ꯇꯧꯕ ꯍꯥꯏꯅ ꯆꯦꯁ ꯏꯟꯗ꯭ꯔꯣꯋꯤꯡ ꯍꯥꯏꯕꯁꯦ ꯁꯣꯔ ꯍꯣꯟꯕꯗ ꯑꯩꯈꯣꯏ ꯀꯨꯠꯁꯜꯂꯒ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯔꯨꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯕꯥꯛꯀꯤꯁꯤꯗ ꯂꯥꯛꯄꯗꯨꯗ ꯑꯩꯈꯣꯏ ꯏꯀꯨꯠ ꯀꯨꯠꯁꯜꯂꯒ ꯂꯩꯕ ꯎꯕꯤꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒꯤꯗꯣ ꯌꯥꯝ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯅ ꯌꯥꯝ ꯊꯤꯅ ꯀꯨꯠꯁꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦ ꯐꯤꯚꯔ ꯀꯣ ꯐꯤꯚꯔꯁꯦ 37.5 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯕ ꯌꯧꯔꯕ ꯅꯠꯇ꯭ꯔꯒ ꯍꯦꯟꯕꯀꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ 35.5 ꯗꯤꯒ꯭ꯔꯤ ꯀꯩꯅꯣ sida ꯂꯩꯔꯕ ꯀꯣ ꯑꯉꯥꯡꯁꯦ ꯄꯥꯏꯕꯗꯒ ꯏꯪꯒ ꯂꯥꯎꯔꯕ ꯑꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤꯗꯨꯗꯅ ꯑꯃꯨꯛ ꯁꯥꯕ ꯑꯣꯏꯗꯣꯏꯅꯤ ꯄꯥꯏꯕꯗ ꯁꯥꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯂꯩꯔꯕ ꯑꯗꯒꯤꯗꯤ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯑꯉꯥꯡꯁꯦ ꯂꯦꯡꯗꯕꯀꯣ ꯑꯩꯈꯣꯏꯅꯒ ꯁꯨꯃꯥꯏꯅꯒ ꯄꯥꯏꯔꯒ ꯂꯦꯡꯉꯀꯥꯟꯗꯗꯤ ꯂꯦꯡꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯥꯁꯦ ꯐꯗꯥꯛ ꯇꯥꯔꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨ ꯀꯩꯝꯇ ꯂꯦꯡꯗꯅ ꯑꯗꯨꯃꯥꯏꯅ ꯇꯥꯔ ꯂꯩꯕ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯦꯟꯖꯔ ꯁꯥꯏꯟꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯗꯣꯛꯇꯔꯅꯁꯨ ꯃꯃꯥꯡꯗ ꯈꯔ ꯄ꯭ꯔꯤꯚꯦꯟꯁꯟꯒꯤ ꯃꯇꯥꯡꯗꯕꯨꯗꯤ ꯄꯟꯕꯤꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯉꯥꯡꯁꯤꯗ ꯅꯤꯃꯣꯅꯤꯌꯥꯁꯦ ꯂꯥꯛꯇꯅꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯀꯣꯁꯟ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯣꯏꯅ ꯀꯩꯀꯩꯗꯤ ꯂꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯖꯍꯧ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯅ ꯃꯥꯜ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯇꯧꯔꯒꯗꯤ ꯊꯣꯛꯍꯜꯂꯤ ꯀꯥꯏꯅꯒ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯐꯤꯗꯤꯡꯒꯤ ꯃꯇꯥꯡꯗ ꯄꯟꯖꯈ꯭ꯔꯦꯀꯣ ꯑꯦꯛꯁꯀ꯭ꯂꯨꯁꯤቭ ꯕ꯭ꯔꯦꯁ ꯐꯤꯗꯤꯡ ꯇꯧꯕꯤꯕ 6 months ꯐꯥꯎꯕ ꯀꯥꯏꯅ ꯑꯩꯅ ꯃꯃꯥꯡ ꯄꯟꯖꯈꯤꯕꯗꯣ ꯑꯗꯨ ꯑꯣꯏꯔꯅꯤ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯩꯈꯨ ꯀꯣ ꯃꯩꯈꯨ ꯈꯨꯍꯟꯗꯕ ꯍꯥꯎꯁꯍꯣꯜ ꯁꯤꯗ ꯑꯗꯨꯅ ꯃꯩꯈꯨꯁꯤ ꯈꯨꯍꯟꯕꯤꯗꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯊꯣꯛꯍꯟꯗꯕ ꯏꯃꯨꯡꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯗ ꯑꯣꯏꯔꯣ ꯑꯗꯨꯅ ꯄꯣꯂꯨꯁꯟꯁꯤꯅꯁꯨ ꯉꯁꯥꯏꯒꯤ ꯃꯩꯈꯨ ꯀꯔꯤ ꯀꯔꯥꯁꯤꯅꯁꯨ ꯑꯃꯨꯛ ꯊꯣꯛꯍꯜꯂꯦ ꯍꯥꯏꯕꯀꯣ ꯅꯤꯃꯣꯅꯤꯌꯥ ꯊꯣꯛꯍꯟꯕꯗ ꯀꯩꯅꯣ ꯑꯣꯏꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯤꯁꯤꯡꯁꯦ ꯇꯧꯕꯤꯔꯒ ꯑꯗꯩ ꯑꯉꯥꯡꯁꯦ ꯂꯨꯝꯅ ꯊꯝꯕꯤꯕ ꯑꯩꯈꯣꯏꯒꯤ ꯃꯐꯤ ꯍꯥꯏꯗꯤ ꯄꯣꯛꯄꯒ ꯑꯩꯈꯣꯏ ꯐꯤ ꯂꯨꯝꯅ ꯇꯧꯔꯒ ꯑꯗꯒꯤ ꯍꯥꯏꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯨꯝꯅ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯚꯦꯛꯁꯤꯅꯦꯁꯟꯒꯨꯝꯕ ꯁꯤ ꯇꯧꯕꯤꯕ ꯑꯗꯒꯤ ꯑꯉꯥꯡꯁꯦ ꯅꯥꯔꯦ ꯍꯥꯏꯗꯩꯗꯤ ꯉꯁꯥꯏꯒꯤ ꯑꯃ ꯑꯩ ꯄꯣꯏꯟ ꯑꯃ ꯆꯤꯊꯖꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯍꯦꯟ ꯋꯥꯁꯤꯡꯁꯦꯀꯣ ꯍꯦꯟ ꯋꯥꯁꯤꯡ ꯍꯥꯏꯖꯤꯟ ꯑꯦꯟ ꯁꯦꯅꯤꯇꯦꯁꯟ ꯁꯤ ꯐꯖꯅ ꯉꯥꯛꯅ ꯆꯠꯄꯤꯕ ꯀꯣ ꯁꯤ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯤꯃꯣꯅꯤꯌꯥꯗꯒꯤ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯗꯣꯛꯇꯔꯗꯒꯤ ꯃꯤꯌꯥꯝꯗ ꯃꯦꯁꯦꯖ ꯑꯃꯈꯛꯇꯪ ꯄꯤꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯊꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯟꯁ ꯀꯦꯝꯄꯦꯟ ꯁꯣꯁꯤꯌꯦꯜ ꯑꯦꯋꯦꯔꯅꯦꯁ ꯑꯦꯟ ꯑꯦꯛꯁꯟ ꯇꯨ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯁ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯁꯛꯁꯦꯁꯐꯨꯜꯂꯤ ꯍꯥꯏꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 19 ꯐꯥꯎꯕ ꯆꯠꯊꯖꯒꯅꯤ ꯍꯥꯏꯔꯤꯕ ꯀꯦꯝꯄꯦꯟ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯄꯨꯝ ꯇꯤꯡꯅ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯔꯒ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯔꯒ ꯑꯗꯒꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯀꯅꯤ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯅ꯭ꯌꯨꯃꯣꯅꯤꯌꯥꯁꯤꯅ ꯅꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯈꯪꯖꯟꯃꯤꯟꯅꯔꯒ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯂꯩꯀꯥꯏꯕꯨ ꯀꯣꯟꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯥꯁꯤꯡ ꯇꯥꯟꯅꯕꯤꯔꯒ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ANMꯁꯤꯡ ꯇꯥꯟꯅꯕꯤꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯅꯥꯛ ꯅꯛꯄ ꯍꯦꯜꯊ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯀꯣ ꯑꯗꯩꯗꯨꯗ ꯆꯠꯄꯤꯔꯒ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯏꯗꯤ
nadanabassu akhoi vaccine haitare ko vaccine se matam chana kapthokpiba adigi di amok naragasu hairiba facility singse chatpiraga matam chana treatment lobi hoba asina chingba se ngamnabagi damakta khoina haidi campaign si manungja khoina pijariba akhoi kaino singse Saans hante Saans ki maram da khoina pneumonia gi matang da khoina haijari base sigi singse pulap khangmin naraga akhoina ngasai gi 0 to 5 years ki manung da leiriba angang singsida khoina pneumonia na naba sidagi ngakthok minaba adigi di amok pneumonia na maram oiraga akhoi gi khudong thibagi changse leitabagi changse su yam wangbani na sigi singse su ngakthok minaba ko simyam sa khoina khangjan minaraga pulap punna khoi haidi hotna minasi haiba ai wahi khara se thamjage Doctor ki mamal yamna matam khara kaithokpiraga ase khoi sans campaign sigi matang da kanaro wafam khara thambibagi damakta doctor bu hana thagachari ngasigi damakta di matang swaida talk show asi loishinjare mayambu amuka hana khurumjari